ꯑꯍꯥꯟꯕꯗ ꯃꯣꯔꯦꯕ ꯄꯥꯎ ꯄꯤꯖꯔꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯄꯜꯁ ꯑꯣꯔꯤꯌꯦꯟꯇꯦꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯐꯣꯡꯗꯣꯛꯈ꯭ꯔꯦ Registration of Birth and Death Act Ing 1968 asi Intrapati Manipur gi oina Aadhaar update tawbada reject tawragani haina UIAI na khangankhre Hanagum tangdu leitaba lamdam ama oinaba lengakna tongan ba agency se kayaga wari sanari hotnari haina Chief Minister and Birena haikre Hanagi Home Secretary A.K. Vala Manipur gi Governor oina Rashtrapati Bhavan da official order thoktuna hapre Aikhoi amuk hana khuntaklaroi haiduna UPF na Kasar gi Lang on the Bipat ta athobasingda ikai khumnaba utana thauni thoram pangthokre Amadi Chief Minister and Biren amasung Education Minister T.H. Basanta Kumar na miyam da Christmas ki yaifa paujil pirakli. Rumjari Mami TV na sandok chaba prime time news meeting tabiri bakwai pumna magpu RONIA ACHOM na taram nokchari. Christmas kumai na lakpada Manipur da yelhau ngai dagi laiminari bak maru oina Christian lining chatpa ichilinau sing da Mami TV gi maikai dagi yaifa paujil pizari. Christmas kumai asina lakpada Manipur da hanagum tangdu leitaba hanjindana ing tappa lamdam ama oidana mahausa gumna nuwa yaifa ba Manipur ama oiminarasi haina Mami TV gi maikai dagi yaifa paujil pizari. Pausandong na pizari. People's Oriented Government ama oihanaba hotnabada government asina hiram khudimagta transparency amasung accountability leinaba hotnaduna lakli haina Chief Minister Nongthomba Biren Singhna fondokre hanagi Prime Minister oiramba amadi Bharat Ratna Atal Bihari BJE gi birth anniversary ga mari leinana ngasi Chief Minister gi secretary da pangthokpa good governance day da mari leinana Chief Minister and Biren Singhna wafom asi fondokibani Mahagna makha taraduna hai good governance ama oihanba haibasi praja miyamga government ka yamna nagnana chaminaba khagtada oithokpa ngamgani maram asina state asina BJP na luchingba sasan ase hek laikhibaga government asina miyamgi numit leptana pangthoktuna lakhi aduga chahi da district singi oina chingda chasi haba program sing ase paikhatuna praja miyamga government asiga achekta mari thamnaba honaduna lakli haina fongdoki Mahagna hai mamangda palamba sarkaga hojik paliba sarka asiga yengnaruragadi hojik paliba BJP na luchingba sarka asina citizen centric amasung people oriented government oinabagi ideology singi induna lakpada praja miyamga government asiga afaba mari thamba ngamle masigi mathakta government asina district singi deputy commissioner amasung SP Singda akan ba direction piduna yariba makai district singi parja singa toina faminaduna makhoi gi apamba amade tawhaning ba thabak sing khangdok naba honaduna lakli hai Amoramda Good Governance Week Parshan Gonki Ore celebration ga mari leinana special camp ama Nambol City Block ki makhada leiba Tobul Gram Panchayat Administrative Committee na sinduna ibujau yanggoi ningthau laibung Tobul da pangthokre thorom adada SDO video Nambol Tongbram Syam Kumar MCS Junior video KSS Tommy MCS Tobul Gram Panchayat Administrative Committee gi chairperson T.H. Ningchamani na maru ibang miyoy oina sarukyaki. Thorom adada MSPGCL MSRL Education, Veterinary and Animal Husbandry CAF and PD Horticulture and Soil Conservation, Agriculture, Labor Transport, Medical Directorate of Transport Social Welfare, SDO VDO PWD
सेरिकल्चर चिंबा डिस्ट्रिक्ट असिदा लेबा तोंगान तोंगान बलेंगाक लोइसंग तरामरी के ऑफिस सिंगसु सरुक यादुना ग्राम पंचायत असिगे मियामगी वकत सिंग ताबगा लोइनना मखोइना तालिबा पोलम सिंग अदु फंगनखी खुंजा सिंग मरक्ता अना आये यावबसिंगदसु टेस्टिंग अमदे चेकअप लैबना तौदुना मथौ ताबा हिदाक सिंगसु लैबना पीखी लोइनना MGNERGS नौना साबा जॉब कार्ड सिंग अमदे हेल्थ कार्ड सिंगसु यंथोकी SDO BDO नंबोल तोंग्रम श्याम कुमार MCS ना फोंदोखिबदा ग्राम पंचायत असिदा लेबा मियोय सिंगदा लेंगाकना मियामगी याइफनबा पाइखलकलिबा थौरम सिंग खंगहनबा अमदे कानाबा फंगहनबा लेबा पोलम सिंग फंगहनबा अमदे मखोइगी वाकत सिंग तादुना मखोइगी अवाबा सिंग कोखहनबा अमदे अफबा लेंगाक अमा लेरे हाइबा मियामदा खंगहनबगी पांदमदा थौरम असि पांथोकपनि हाइखि मणिपुर की ओइना मी कयाना बर्थ सर्टिफिकेट अनि अहुम थोकना पाइदुना ngaihak leitana Aadhaar update torokpa maram oiraga Unique Identification Authority of India UIAI Regional Office Guwahati ke Regional Director na Manipur Government ke Commissioner Home da aiba Gerald Tharakibaga loinana karigumba Registration of Birth and Death Act English amaga chamapan humfumapan asi Indrabati Manipur gi oina Aadhaar update तौबदा रिजेक्ट तौरगनी हाइना खंगलखरे हाइरी पाव अमगी मतुंग इना UIAI रीजनल ऑफिस गुवाहाटी के रीजनल डायरेक्टर कर्नल अभिषेक कौशिक ना मणिपुर के कमिश्नर होम दा थरखिबा जेरोल अदुदा थमलिबा वाफमने आधार हाइबसी इंडिया की सिटीजन अमगी डिजिटल आइडेंटिटी अमनी मसी तोंगान तोंगान बहिरम सिंह बैंकिंग कॉम्पिटिटिव एग्जामिनेशन गवर्नमेंट सब्सिडी नत्रगा स्कीम न चिंगबगी खुदोंचाबा लौनबा होनाबदा यामना लाइना मसक खंदोंनबगीदमक सिजिनै मसिगीदमक ngaihak leitana hena Aadhaar da date of birth update tauba asi Aadhaar ki chapchaba pandam adugi mayoktani Manipur gi oina mi amana kayarak hanna date of birth ki certificate asi masing yamna pisilaktuna Aadhaar update taubagi thabak chathaba thengnare haibasini masina maram oiraga mi amana sub register oiba panchayat authority municipal body health center singdagi tongan tongan ba birth certificate anirak ahumlak issue tawhaliba asi Registration of Birth and Death Act English amaga chamapan humfumapan gi cross 15 da yauriba correction of cancellation of entry in the register of birth and death asi chapchana inbra haibadu yengsin hanbiyu karigumba haiba kanglon asi Indrabadi Manipur gi oina matungda lakpa date of birth ki Aadhaar updation reject tawani haina khanghalakibani hairi हानेगी होम सेक्रेटरी एके वाला मणिपुर की गवर्नर ओइना हाखरे इंडिया गवर्नमेंट के प्रेसिडेंट सेक्रेटरी न थोकपा ऑर्डर अमगी मतुंग इना थबक्तगी पोथाबदा ngairiba होम सेक्रेटरी अजय कुमार बालाबू हांगदुना लेरिबा मणिपुर गवर्नर के फॉर्म हाखरे हानेगी गवर्नर अनुसुया उकेबू फॉर्म असिदगी लौथोखरबा मतुंगदा असम की गवर्नर ओइरिबा लक्ष्मण प्रसाद आर्या असि चाही असिगी जुलाई 18 दा मणिपुर की गवर्नर ओइना अहेनबा चार्ज फंखिबनी मणिपुर खक्तगी ओइबा गवर्नर अमा हापतना ngasi फावबा लेरक्लबा मतुंग हानगी होम सेक्रेटरी अजय कुमार बाला असि इरंग मायुक नरिबा मणिपुर की गवर्नर ओइनाबगी दमक ngarang hapkibani
AK Bala asi English nga mga chamapan marfu marida baski Assam Meghalaya gi IAS Kardini mahakpu Union Home Secretary oina English nga mga Taramapan gi August thada hawkibaga loinana chahi mga form paiduna lakibani mahakpu irang mayuk na riba Manipurda Governor oina haplakpa asina haujiki fibam asida karigumba khara pangthokpa ngamgani haibagi thajaba makai kayadagi fongdorakli ngarang thokiba order aduda India gi Army Chief oirambadagi thabaktagi potharaba amadi Union Minister oiramba General VK Singhabo Mizoram gi Governor oina hapkhre Kerala gi Governor Arif Ahmed po Bihar gi Governor oina hapkhre amadi Bihar gi Governor oiramba Rajendra Biswanath Arkelabo Kerala gi Governor oina hapkhre Orissa gi Governor oiriba Raghupur Dasna resign tawbada ayaba pibaga loinana Mizoram gi Governor oiramba Dr. Hari Babu Khambapatibu Orissa gi Governor oina hapkhre hairi Aikoi amuk hana kundak laroi haba pandamda United People Front Manipur na tha asigi tang kunithoi digi hoduna thobum ama chathagadaba chamaga hungfudara matoi raksuba National Reconciliation manthoramgi manungchana ngasi Assamgi manungda leidiba Maitei ningthau singna leiramba kasargi lengondabi pate ikai khumna bagal loinana thongni thoram pangthokre thoram aduda UCM gi President YK Duren na hai Chahi taret kuntakpa Manipur na maithiba nanglaba matungda amuk hana Manipur na ningtamnaba iningthau singna leiramba mafam sing asida chatuna ikai khumna bagal loinana Manipur da singnarakpa kaya asti thengnanaba ngamnaba mafam sing asida ningsingduna thawniba lakpani Chahi taret kuntakpa aduda kasargi lengondabi pat asida ningthau singna leiramba mafam singdagi yaifa thawni tawraba matungda Manipur da amuk handuna Machoi amaga punsindana leiriba kaya adu punsinaba honagani ipa ipu singna lauramba thodang ase ningsingbaga loinana machoi taruisi haiba wakhalon Manipurda amuk hanna sanoknaba honabaga loinana tha ama chathagadoriba National Reconciliation Month ase Englishingani kunmangagi January 4 da langthabalda leiba iningthau gambir sing amadi nara singgi khobamda miyanggi mifam famdana machoi tadana ba khana nainaba matungda loisingani Assam gi khongchet asida Assam gi tongan ba lop sing maira paibi singna mateng pangbirakpa ase thagali haiki Thoram aduda UPF ki President Nongthombam Rupachandra na hai chahi khudingi National Reconciliation ase pangthoktuna lakibani adubo chahi asida National Reconciliation Month haiduna tha asike tang kunithoi dagi horaga January 4 fawa thawbum ama chupna pangthokani Manipurda amuk hanna khuntak Tanaba pandamda thoram asi pangthokpani mafam asi puwari ka sagonaba mafam amani masida iningthau gambir sing abadi nara singna pat asida lengon dabi isituna nga faba ngamlagadi awasing maithiba piba ngamgani haiduna achetpa thajaba adu thamkibaga loinana awasing maithiba piba ngamki lamdam asigi ipaipu singna punsinbaga loinana makhoina amuk hana Manipur ningtamhallamba adugumna aikhoi khudimaknasu thauna linjen putoktuna thengnariba awaba kaya ase kokhannaba honaminasi haiki thauram aduda All Assam Manipuri maira paibi apunba lop All Assam Manipuri Student Union lang on the Part Protected and Preservation Committee Kasar Awapali Khubam Kanbalop Kamanga Manipuri Youth Front of Assam United People Front Manipur United Committee Manipur amasung Thawai Midelgi Thaumisingsu Sarukyaki 1819 1826 फाउबदा चाहिँ तरेट खुंताक हाइना खंगनरी बदुंग 7 year departation दुगी दुंग लबा ngasi lengon da bi part haiba sida ningthok sing aduna lera mafam sing sida ekoi ningthok sing adu ningsing boina haika leka tambago loina asi mafam sidagi amu khongsa la kanda Manipur gi tongan ba kachin koya sinthung na chala kanda ekoi masoi tararoi si ekoi amuna kuntak laroi si haibagi adum lo wakhalo lu da reconciliation manase pangtho kanda 2025 ki January gi tang wapanda adung laba gambir sing nursing gi mitam leiriba adung la langtaban gi thomasida ekoi arui boina ekoi mifam pangtho kanda haika leka tamakanda apun amuk hana Manipur se kuntak lan si da ba kuntak laroi da ba kunai mo oi minersi haiba wakhalon do sakan da ba chuma si khongchade si lakjabani 18 UPF na lengon di pata lakki maramdi asum laba mafam asi Maharaj Gambir Singh amasung Nari Singh na airi ba pata se isili na akhoi ni na leng on da bida pat si sipaga nga phaba ngam di
ꯑꯋꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯛ ꯃꯅꯤꯄꯨꯔꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨ ꯊꯝꯃꯀꯥꯟꯗ ꯃꯈꯣꯏꯅ ꯑꯋꯥꯗꯒꯤ ꯃꯅꯤꯄꯨꯔꯁꯤ ꯀꯟꯈꯤ ꯁꯤꯒꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ UPFꯅ Christian Lining Chatpasing Quadigi Java Kumhai Christmas the Lakpada Manipur Gichu Minister and Beden Singna Manipur da Kundaminari Bakfuru Kudimak Amaga Amaga Matang Pangadana Machilmanau Oibagi Nushinaba Adu Tamduna Hanagum Tangdu Laitaba Hanjindana Ing Tapa Lamdam Ama Oihandana Mahosagum Nungai Yaifaba Manipur Ama Oiminarasi Hanasu Yaifa Paudil Pirakli Amaramda Education Minister Tongnojam Basanta Kumar Nasu Christmas Kumaina Lakpada Lamdam asida kundaminari bakanglup kudimak nungshi chanana leminaba amari apunbagi saktam ama sagadmina dina unity labor stat ama oihanna bakhot aminasi haina yafa paujil pirakli Manipur gi chung amasung tampaki mafom singda security force na area domination amari thiba humbagi thabak laptana chathari Security Force ne chu Champur District ke Mangjol Bires da thiba humbagi thabak chathabada khulai kya fagat pa ngamle hari fagadaba khulai sing adude magazine yawba 303 rifle ama magazine yawba M16 ama SPBL gun country mat mari revolver pistol ama amadi 5.56 mm ge kapayari ba maru tarani hari Amaramda National Highway 37 Imphal Jiribam lambi amadi National Highway 2 Imphal Dimapur lambi da Lamdam asiri tangai fadana nomada changdraba yadraba pochai puduna lakpa gari chamaga humfu mapan amadi chaniga marfu darani thoi hairiba lambi asida apanba yaudana pusilakrai makhatana pochai pusilakpada khudong thiba thoktana bagidamak chingnaningai oiba mafam singda security force na akanba Jackson tharang lokhali Manipur district pumnamakta pamdaba thudok thoktana bagidamak ching amasung tamda punna checkpoint chamaga nipan hangduna achat all sing check tawgi thabak chathakre hairi Paugi Marakthana Atenba break Amalominasi. Welcome to Millennium School, a paradise for children where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing each and every talent to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoy Part 4. Join us and feel the difference at Millennium School. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai Hariba center asida mental health disorder amadi drug addiction gi treatment tawjari Adomadongi ichainaw singsu mathau tarabadi lingsinbirau adomgidamakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlekai Admission open Kansipur da laiba IPS Imphal Public Higher Secondary School gi academic session 2025 gi registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahai shangni school asigi oza singna national amadi international gi thakta education icon gi mingthon piduna ikai khumna biraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang sing bu Kanchipur da laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adom gi lengdraba lani haibasi kaubi kanu
ब्रेक की मतुंगदा मियामबु तंगरम नोक्चरी मखा ताबा पाउ पिजरी हानगुमना तंगदु लेताबा लमदम अमा ओइनाबा लेंगाकना तोंगान तोंगान बे एजेंसी कयागा वारी सादना होटनरी हाइना चीफ मिनिस्टर नोंथोंबक बिरेन सिंहना फोंदोक्रे वाफोम असे चीफ मिनिस्टर एन बिरेना सेक्रेटरीता पांथोकिबा थौरम अबदा DIPR अमसुंग डायरेक्टोरेट ऑफ हेल्थ सर्विस अमदे नेशनल हेल्थ मिशन मणिपुरना पुथोकपा अनौबा चही इंग लिसिंग अनि कुनमंगा गे कैलेंडर अमदि डायरी फोंबगी थौरमदा हाइखिबने बिरेना हाई थबक अमा तौबदा मतंग मतम चाना पांथोकपा मथौ ताई लेपाक अमा तंगदु लेताबा लेत्रबदी डेवलपमेंट सु लेरोय मरम असना तंगदु लेतादबा फिवम असना चौखत थौरांगदा मतम खरा थिंथा हनख्रबसु अत्यनबा मतम खरकी मतुंगदा अकनबा मिडेंग चंगसिनदुना चौखत खोंथांगदा खोमांग चौसिनबा मणिपुर अमा ओइरकनबा लेंगाकना होटनरी हानगुम तंगदु लेताबा लमदम अमा ओइनबा लेंगाकना तोंगान तोंगान बे एजेंसी कयागा वारी सादना होटनरी हाइकी कमल बाबू की मतंगदा पाउमी सिंह हंगबा वहंगी पाउकुमदा चीफ मिनिस्टर हाई लेमखोंग 57 माउंटेन डिवीजन के मनुंगदगी मांगखिबा कमल बाबू की मतंगदा कोर्ट के माइकैदगी चयोल अनि खुदिंगे रिपोर्ट पिरकनबा खंगनबा लेख्रबनी मतुंगदा आर्मी के माइकैदगिसु अंगंबा थाकता होटनरी अदुमकपु तंगाई फद्रबदी तोंगानबा पांबै सिजनदुना अवांगबा थाककी मफम अमसु मरम चाबा एजेंसीदा फॉरवर्ड थिहनबा होटनगनी लोइनना मणिपुर की तोंगान तोंगानबा मफम सिंगदा बंकर अमदि गेट कया साजिंदुना लोना यादबा थबक सिंग चथरिबा असे लाक्सिनबा सिक्योरिटी फोर्स की अहेनबा चेक्सिन थौरांग लखनबा होटनरी लेबाक असिदा बीजेपी लेंगाक लाकपदगी नौना मियामदा लेंगाकना पुथोरकपा डायरी अमदि कैलेंडर सिंग मतम चाना फंगहनबा होटनदुना लाकली हाइकी थौरम अदुदा मिनिस्टर TH बिश्वजित गोविंदास कोंथौजम डॉक्टर S रंजन MLA सिंगदा TH साजी S कुंजेसोर अमदि मरी लेनाबा ऑफिसर सिंगना सरप्याकी गवर्नमेंट लाकपदगी तो यारिंगे यामना मरु ओइबा हाइतारे डायरी कैलेंडर जनवरी तारीख 1 दगी होदुनी यारिंगे कोई ममा कोई गवर्नमेंट से लाकपदगी कोई तारीख 1 की ममा से तुम पीबो ngandana mama yamna phangana ngandana bai no ngandana lakni handaksu I appreciate the DIPR की honorable minister Ranjan and Magi commissioner my colleagues timely nasi si amna nasi ahing si amna importance of the civic life or भारत लेगिबा द मणिपुर लेगिबा किसान समाजपा सिलनाउ सिल मरुए बिनुमित ओइ सि हिंगी बारोदनी सुक्रिस की मागी पोपगी सेलिब्रेशन तोमबा मसि नंगनबा द तारीख 1 जुलाई की ममांग नसि तारीख उनिंगा मरी की इवनिंग सिदा सुमाइना कोई कैलेंडर हमारी डायरी DIPR की सबकी नतना हेल्थ डिपार्टमेंट की सु नेशनल हेल्थ मिशन की सु लाउन फोंगो फोंगा माने डिपार्टमेंट जो पाई दिपा हेल्थ की सु DIPR की सु ऑफिशियल सिंग सु सु आदा सुमाइना इम्प्लीमेंटेशन एग्जीक्यूशन तमसाना तो बुनी अनाइना सिगी कैलेंडर अमदी डायरी रिलीज तो उसीगा मैं नहीं मैं पूरा मक्का क्रिसमस की या कॉकटेल यूजुअली उधर ले लिबा और की मपान ले बिगिबा ने पूरा मक धर्म शिपु सत्पी लिबा मैम हाल मन से मैं पूरा मक्का या मंगल यूजुअली अदुना सुगुम्बा Christmas si lapuga iloilana Manipura hokiba tha kardagi leirami tandu leita da masi loisan kare harga inna tinna leiba hana gumna leiba dugumba amna peaceful amadi developing state Manipura enaba mayam puno from the aigi site gi ya kawgel pijari loinana showed up mayam sangana sir singa mana leyo kumsinga magi khoram binaba subai
Kamal Bapu की status से कोई हमकन तौने कोई कोर्ट यायल था कोर्ट की directives नाचुआं लोग every 2 weeks बिना कदम बनी मधुगी report है बस सिंगल तौबा कोर्ट से अमल लेडी अदु गलोइना ना मोई आर्मी सिंगी दसु मोई reply द मोई yang kena TV only have melakukan aku kita madugi honorable order sudah iba aduga moi nasu ki kuli have ne ki comment gi wa kita aku su here bade ga ori ba photo mo ni ki yang ni dangai pa dragadi aku bagi kamal babu yes aku some mafam saba manam saba agency gumba or committee gumba kari gumba tau kana ikuna na bihana already koi committee ma siyam na ko naam gi lai adu na taba hela kitang power lai ba committee ma siyam ga ma gi se where about idong na bai koi ko mela so in the step ko na kene na ba ba makal kuding da ko jaga kuding na ko yang ko na ogre ma am no bina mo ni social media da ka da adu ga infrastructure development gi palla ga lai number scheme projects ma am ko just we are driving this year RIP की लंबी हिस्ट्री में 15 crore की सेक्शन तो रख रहे हैं अभी 3,500 crore की कोई हंगी सीधी सीमेंट कंक्रीट रोड की कोई आया बहुत बिल खरे then river project 100 crore की कोई 60 crore की संबंध में बिल खरे लाख रहे adagi nan sangsad chemical ki 771 crore adagi infal gangsu board ki uji ong ohum hana san le madagi koi question of insan infal gangsu board se how we have darkar leiba many things adagi loktak to uji around 100 crores ki water sports ki yauna koi adventurous ki keno yauna koi sebat ba udore madagi tender ke process mein amam lai very set Kokomi Wangu Branch Culturing District now branch asagi makada leba unit sing da Ravi State Ningthamgi Maru Marang sing ase Wangu Nongyai Khongbanda leba branch asagi office da yanthokre Kokomi former wings office tagi pitharakliba Ningthamgi Maru Marang sing Hawai Mangal Hangamaru Chujak Amadi American Pina Chingba adu Kokomi Wangu Branch Culturing District ki makada leba unit sing Thongjau unit Culturing Kuno unit Jairel unit, Kongyam unit, Wapokpi unit, Amadi branch office asagi Hawaii Yawbat Lomi Jama Henbada Ravi State Adu Yantokipani. Tharomada da Kokomi Wangu branch ki campaigner as Bormani na Fondo Kibada branch asina ngasi anirak subo oina Lomi Sing da tongan ba makhalgi Ningtham Maru Marang Sing ase Yantokpani Hairaduna Hawaii Mangal da 10 hectare, Thau Thokpa Hangamaru da 17 hectare, American P da 7 hectare Amadi Chujak Tana hectare ama cross wani Polam Sing Lomi Sing da Yathokre Bormani na hai Lomi Sing na alu Thaning ba Yaurabadi branch asina Ataba Mamalda Haibadi subsidies rate da Fanganaba Taurang Lay Hairaduna branch asina Chujak Low Pari Manga Muki Maru branch office tagi Lomi Sing Lobayagani Hainasu Fondoraki Thauromada da Kokomi Wangu branch ki president Thongnongjam Nando Convener S Bormani BPE Shanghai Amadi Ate Maru Oiba Thaupu Singsu Sarukyaki Wabagai Higher Secondary School gi English Singamaga Chamapan Humfudara Tarukta Metric Business Sinduna Ahumlak Suba Sentakpa Ningsing Thorum School Asidanga Se Pangthokre Thoromgi wa Haudok Warol Piraduna Kakching Higher Secondary School gi Principal Oiramba Thabaktagi Potharaba E Surchana Haikibada Horakliba Mahiroi Singa Oja Singa Hena Afaba Mari Thamduna Hena Chawkhutpa Samat Ama Sembada Achoba Thaudang Launabagi Pandamda Chahi Nimfu Manga Rongi Mamangdagi School Asida Oja Oiduna Afaba Mahiroi Kaya Puthokraba Oja Sing Boning Sing Kudol Tambagi Thorum Ase Pangthokpani Haiki
Thauram adugi saruk ama oina school asida oja oiramba laikhidraba oja singi photo da highlight katna minute ani tu minute leptuna ikai khumnaba utki. Terrorist organization AVT na Siliguri corridor attack kogani haina alert lauthokraba Assam da SDF na AVT ge member ani khulai ga kona na fare awang nompok state singa leibak asige state singa samna haliba West Bengal gi Siliguri corridor haina khangnaba mafom asida AIQ da in the Indian subcontinent AQIS terrorist organization asida affiliate ba Ansarullah Bangla Team AVD Terror Group asina target tawduna leide haidana Northeast State singda alert lauthokraba matungda Jackson tharang lokhotpa oina Assam Police ke Special Task Force STF na AVD Terror Group ke member ani anti-terror operation amada faba ngamkibaga lenana khusukulai kaya recover tawba ngamkhre hairi STF na faraba miyoi sing adu hojik Northeast region da jihadi module sing da chanaba miyoi ngaktani hairi Makhoigi marakta Abdul Jahar Koba Chahi Kontra Suraba Miyoi Ase Assam Kok Jaraski Jaipur Namaparadagi Fabani Mahagna Haidurakpagi Matung Ina Police ta handmade rifle Mari Nongmai Maru Kontra Mari Amade Dogning Kun Mariga Loinana improvised explosive dev IDE Sing Sana Bamachak Sing Fagat Pak Ngamkre Haidi Lautok Liba Alert Ase West Bengal Ke Police Special Task Force Assam amasung Kerala Police na India Bangladesh UK amasung US singda ban tawkraba terror outfit Jamaat ul Mujahideen faction ge AVT member nipan faba ngamkibaga loinana makoina chatharakadaba terrorist activities sing khangba ngamkibaga loinana Siliguri corridor asida target tawi haiba khamga ngamkibani hairi Mami Khongchot ki ahanba production Manipuri future film nang na heli haige Yaifa Thongni Thauram nga se Manipur Press Club da Loktak Hall da pangthokre Thauram aduda film forum Manipur gi chairman L Surjakanta Sharma film actor Prem Sharma amadi Pukhau GP gi chairperson Nachom na Thauram mapu oina sarupya ki Niki Ithoi Chingkhai hunba Modubala Banu Prem Sharma yauna artist kayana sarup Yagadaba film asigi story amadi director na Kennedy Khumani aduga producer na Mami Khongchot ni film asigi story amadi director oiriba Kennedy Khewana haikibada Mami Khongchot na ahanba oina puthokpa Manipuri future film nangna heli haiba film asi haujiki matamda pukchel chawba amadi kathokpagi chang walakpa asina punsida mai pakpa ngamde Minungshi haibasi asuki matik maru oi haiba paujel piba film amani film ase mathang chohege March fawgi manungda puthoknaba pandam thamle haina mahakna makha taki si film si Mami Khongchot film production ahan puthok sab film mamingna nangni hele na chole masi ai isana ijaba isana direction ijaga do bani haiba film si gi wari si asingna matam sida Pukchen Chauba, Katokpa, Sigi Sang Walakpa, adagi Minung Sigi Sang Walakpa, adagi Minung Si Yaudana, Mai Papangamdaba, Adum the best of the Namjam Filmni. Film si Koi Yaman Honazaraga, Mars, the dear list of Gen Kanzi, is one of Zamidana, number so again. Film si Mayamasu support of you, Aiba, director, the producer, Hypertim Masisu, Anubang, adagi artist pudi hoi Christian yan sinjaraga koi na Manipur film sida koi kongda bangam nabagi lambi am semjabani asna mayam support to bi Prachyanata Sankritana Samas
Khurai Thangjom Leikaina Sinduna ing listing ani kun marigi oina nimfu marirak suba tal fangnaba haina mingthon jaba thoram ase lakliba December kun taruk ing listing ani kun marigi nungthilgi punga mataba matamda Khurai Thangjom Leikaida leiba Radaraman Mandapta pangthoklagani thoram aseda mathang sitna and Tombino Devi Sangit Natak Academy Awardee amadi Richard Pradhan Guru JNMD and a chief guest C.H. Tombi Singh President Ahalup Panaholi Dolna President Amadi M. Gunindro Singh Senior Account Officer Amasung President GKC and a President Oina Sarupyagani Haina Cherol Asina Makat Thana Khangalakli. Silent Digital na tongan balamda thoidok hendok na miyam gidamak kathok pagalona na Thabak Tauriba Singda ing Kumja ing listing aniga kundagi piba horakiba Silent Digital mana Manipur imagi athoiba mapari ing listing ani kunmari Dr. Konthaujam Kunjo Singh Wari Liba Kongba Khetri Rekai Haisras Mani Singha Social Worker Batanpur Assam amadi Manipur imagi athoibi mamomloi ing listing ani kunmari Brahmachari Mayum Amusana Devi Nursing Professor Thangmai Banda Lantoklagani Mana Asida Sol Citation Momento na Chingba Yauri Mana Sing Asi Matang Chahigi Ahan Bachayolda Lantokani Hairi Chalibatha Asagi Hokiba Tang Tara Mangada Kerala gi private company Amada Tabak Toduna Lady Mayembam Ongbi Toitobi Trahi Kunitoy Kerala da shopping Chatkani Tokraka Mafom Kangdana Tiba Kangdana Layrakli Tiba Kangdana Layrakli bi Toitobi Bu Tiba da Lebak Miam Namateng Pangbiyo Haina Mahaki Mapuriba Mayembam Amarjit Apokpa Saratna Mahaki Ngan Lawai Maning Lekaida Leba Yumda Pangtokpa Pau Gimifam Dangasi Fongdorakli Mahagna Makata Kibada Mamang Chahigi April Gitang Kunmarida Makui Ani Yumban Lambida Hongdaminaki Adobo Manipur da Tokliba Irang Asina Sufam Nomfam Laitabana Kerala da Company Gitabak Toduna Laiba Machegi Manakta Makui Ani English Singani Kulumdogi September Tang Tara Tareta Changduna Company Amada Tabak Toduna Laiki Adobo Mahag Masa Naraktuna Chahi Asage February Thada Layeng Naba Mahak Yumda Tolaki Aduga Mahaki Macheka Kerala da Lehoki Yumda Tolaklaba Matunda Nava Khara Parakpadagi Mahakna Idikso Ama Thoduna Lady Mahaki Luina Bisu September da Tolaknaba Torambadagi Paisa Lake Tabade Tolakide Mahaksu Tanga Ura Haibada Changlak Lanu Lakliba Mars Thada Machega Tolaklagani Haibadagi Ngaiduna Labani Adubo Haukiba December Taramangada Marketing Chatkani Haina Chatki Adudagi Hanjilakidre Hairi Numitida Mahak Atopa Nupa Amada Chele Haina Mapangi Miyuisingda Mahak Makoi Mahaki Machedagi Message Tajilla Lamki Loinana Swiss off Toshinduna Hojik Forward Lady Pau Ase Mapam the Supikre Loinana Missing Report Su Police da Pikre Maram Asina Mahaki Loinabi Toitobi Fangnaba Nabada Lamdam Asagi Miam Nasu Mateng Pangbiu Haiki ida thole ai 2023 gi April gi date 4 da ibani kaina khatki ai gi si ama Kerala da lei do company gi thabak ta tawraga thabak tawra leibato poisida senthok lambi leitabani na ada changak na bai haina hairakpada gi ibani September da changminaraba matungda aidi February da thole nung leibagi matungina ai anaba yengbagi matungina na fara matungda maga dum pau phona bada ai changa ke haiba matamda mana changa anu aidi sida dum irikso thauraga leiro masu March ta ise aigi ise Rosni ga thokminara ge hairaga leibadagi handaki December gi date 15 da mase market chatni haibadagi market ta chappadagi mado mafam khangdana mangra matungida December gi date 15 bukta adum ibani pau adum paunai adudagi message ama thara ame ai chele khole haibagi moi mandom sa hoina akoi imungda su laaga sumain tawdana ai chele khole haiba moina su akoi da hangaga hairame aigi ise Rosni da message thara ame aduga aigi ise gi masa nupi tombi da su message thara ame asongi moigi nupi mayungi mandom sa da su message thara ame
hai phone su tawrame hai aduda thinabada ai police su FIR palaga thiri Moirang police su ai FIR CARB picture ge ahanba production Manipuri future film Lokrak Pom Ningol ge Yaifa Thongni Thorom ngasi Manipur Press Club ke Thangjing Hall da pangthokre Thorom adada film forum Manipur ge chairman L Surjakanta Sharma Jila Parishad member RK Taruni film forum Manipur ge hana ge chairman S Mangol Jau amade senior journalist Sonia Soireng Sabam su Sarukyaki Silhaiba Kishan Soma Devita Jalis Danny Priyo Gopal Lalita Biyauna artist kayana saruk yariba film asigi story na Barun Laishamni edited na and audiography na Hai Sanjit ni aduga director na Thoiba Soibam ni film asigi matangda film asigi story writer Barun Laisham na haikibada Lokrakpom Ningol hairiba film asi romance amade social issue da best over film amane family value amade friendship ki matangda miyamda paujel pinaba hotnaba film amane haina mahakna makata ki ka pictures ki ahan mani puthongi ba Lokrakpom Ningol her film asi mainly hoi romance na romance the best over film ni plus Mr. York say friendship ki matangda dagi family values aduga social issues element khara koina hapse haibadi power based violence haina akoina chawusing na masai tugatba mainly koi nupi singda haidai nupi singda violence nupi singda sa violence haidai sigi mamda su koi tang element macha ma hapaga romance ki love story ki pot tuga magi ki social issues ki posi ki balance tong na haidai blend tor kanda koina yamna jaba film ma oibini ham ki thajaba le ka pictures ki ahan mani puthongi ba Lokrakpom Ningol her film asi mainly hoi romance na romance Dr. Maimom Santi Kumar Bongmaitai gi luchingba ama oina khallasi lakliba English singani kuntaruki assembly election da Sonai Kendra gi oina Dr. Maimom Santi Kumar da Congress Party ki ticket pinaba lokhat payaba thodang lokhanaba warep lokre Lamagram da potharaba oja Khirmohan Sarmana mifam mapu oiduna pangthokiba Dr. Maimom Santi Kumar support group ki mifam aduda chief guest oikiba chief guest gi potharaba secretary to government of Assam RK Gopal Sanana haikibada maitaina emotion dagi hena practical oina Congress Party gi mechanism da changsil duna ticket tanabagi mathau tagani support group ki mifam asi top topa ahan mamakal ki mifam amani asigumba mifam thokidri ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯆꯨꯡꯁꯤꯟꯅꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯟꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯈꯤ ꯁꯄꯣꯔꯠ ꯒ꯭ꯔꯨꯞꯀꯤ ꯄꯥꯟꯗꯝ ꯃꯥꯏ ꯄꯥꯛꯅꯕ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠ ꯂꯩ ꯃꯐꯝ ꯃꯄꯨꯒꯤ ꯋꯥꯔꯣꯜꯗ ꯈꯤꯔꯃꯣꯍꯟ ꯁꯔꯃꯅ ꯃꯤꯍꯨꯠ ꯂꯩꯇ꯭ꯔꯕ ꯖꯥꯇꯤ ꯑꯁꯤꯕꯨ ꯀꯔꯝꯕ ꯖꯥꯇꯤꯅꯣ ꯃꯩꯇꯩꯒꯤ ꯃꯤꯍꯨꯠ ꯀꯜꯂꯁꯤ ꯗꯥꯛꯇꯔ ꯃꯥꯏꯃꯣꯝ ꯁꯥꯟꯇꯤ ꯀꯨꯃꯥꯔꯕꯨ ꯁꯧꯒꯠꯂꯁꯤ ꯑꯊꯣꯏꯕ ꯃꯤꯡꯊꯨꯡ ꯑꯣꯏꯈꯤꯕ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ IS ꯊꯤꯉꯣꯝꯅ ꯍꯥꯏꯈꯤꯕꯗ ꯃꯩꯇꯩꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯏꯪ 1993ꯗ ꯑꯣꯏꯈꯤꯕ ꯃꯩꯇꯩꯒꯤ ꯑꯍꯥꯟꯕ MLA ꯕꯤꯖꯌꯄꯇꯤ ꯁꯤꯟꯍꯥꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯒꯤꯅꯤ ꯗꯥꯛꯇꯔ ꯁꯥꯟꯇꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯕ ꯇꯤꯀꯦꯠ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯅꯤ ꯋꯥꯏ ꯃꯅꯤꯀꯥꯟꯇꯅ ꯍꯥꯏꯈꯤꯕꯗ ꯗꯥꯛꯇꯔ ꯁꯥꯟꯇꯤꯅ ꯀꯔꯤ ꯀꯅꯥꯅꯣ ꯀꯔꯤ ꯄꯥꯔꯇꯤꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯒ ꯗꯥꯛꯇꯔ ꯁꯥꯟꯇꯤꯕꯨ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯍꯟꯅꯤꯡꯉꯤ ꯁꯣꯅꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯩꯇꯩ ꯈꯨꯡꯒꯪ 25ꯗꯒꯤ ꯇꯤꯟꯈꯤꯕ ꯃꯤꯍꯨꯠꯁꯤꯡꯅ ꯃꯣꯠ ꯑꯃꯃꯝ ꯑꯣꯏꯅ ꯁꯥꯟꯇꯤ ꯀꯨꯃꯥꯔ ꯖꯤꯟꯗꯥꯕꯥꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯖꯤꯟꯗꯥꯕꯥꯗ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ Ministry of Culture Government of India ki CFGPGS Inglisingani Kulhumdoi Kunmarige said hang makhada Sangit Kala Foundation Kaisamtong Thangjum Lerakta Puthokpa Diva Rasmiyamda Rada Mandan Mohan Mandapta Utkre Diva Rasmiyamda Utpagi Thaurum Aduda Laishram Radha Kanta SRMCS Register MUC Fanjaubam Iboton Singh Sangit Natak Academy Awardee Chair Pradhan Guru
JNMDAB Amusana Sharma, Chief Advisor, RBCFS Dhirendra Sharma, Rajgiri Sri Govindaji Temple Board Chief Guest President Amadi Guest of Honor Oina Sarupyaki, Chief Guest ki Warol Piraduna L Radhakanta SRMCS na haikibada miyamna pangna unaba fangkidraba divaras ngase miyamda utkadoriba asi yamna afaba khongthangni masina manipur gi jagoi ras sing gi matangda tijin humjin liba sing da achoba mateng ama oiragani manipur gi jagoi ras asi malemda tongan ba masak ama leiribani aikhoina maru oina culture tawriba singna jagoi ras ki fajaraba masak asi khanghandana thamnaba hotnagadabani haike Sange Kala Foundation na thoram loisilakpada nupa pala amadi diva ras miyamda uttuna khudol tamki Christian lining chatpa singing ngasi December kun mga Christmas numit na lakpa asida Christian lining chatpa Manipur miyamda Manipur Pradesh Congress Committee gi President KHS Megasandra na yaifa paujil pirakli Manipur da leiriba prajar khudimakna santi gi thabak tawminadana aikhoi khudimak peacemaker oisi santi gi thabak tawriba khudimak isor gi machani hairiba sima Christmas na lakpa asida Aikoi Kudimakna Lamdam Asida Santi Hanjilaknaba Honaminasi Mipung Kudimakna Santi Laknaba Tabak Tauminarabadi Manipur da Santi Swetana Hanjilakpa Ngamgani Christmas na Lakpasida Mipung Kudimak Amaga Amaka Nushinaba Warisanadana Hanagum Lairamba Manipur Adu Oihalasi Hana Paujil Pirakti Ministry of Northeastern Council NEC Silongi Medyang Makhada KVK Bisnupurna Sindana Numitini Chathagadaba Honey Processing in Matangda Regional Level Workshop cum Training Program Ama Kristi Vigyan Kendra KVK Bisnupur Ulauda Haudokre Manipur Beekeeper Federation ga Punna Kusam Nadna Ngasidagi Haukiba Taurum Atuda Hanagi Union Minister Shu Oirambata Natana Manipur gi Deputy CM Su Oiramba KVK Bisnupur gi Chairman Padma Shri T. Haisauba Singh NAVARD Regional Office Imphal gi General Manager Partha Mangdal Manipur Beekeeper Federation gi President S. Nilakamal Manipur University CDC gi Director Professor and Mohilal Maitai Kristi Vigyan Kendra Bisnupur gi SR Scientist and Head Dr. K. Hais Brajamani Maitena Atoiba Metum Lansing Oina Sarupyaki Thorom Aduda Akang Ahi Kayana Matau Karamna Koi Loiduna Sendok Hengat Hanaba Amadi Ate Simhama Puna Tauduna Hena Sel Tanba Yaba Amadi Kana Basingi Maramda Wangang Duna Miyamna Puna Kamina Kiba Aduda Manipur gi tongan ba district singdagi lakpa khoi lokpa miyoi kayasu sarupyaki Thorom aduda hanagi Union Minister Padma Shri T. Haisdaubana Fongdokibada khoi loiduna khoi hi lokpa haibasi sel ichang changtana tawbayaba sel laina tan bayadba senfom amane maduda natana punsi nuksang ne hinge hairagadi khoi hi haibasi yamna faba chinjaki hidak amasune hairaduna Khoi Loktuna Miyamna Su Sinfam Singda Thawai Yauna Khoi Loiduna Khuhi Marang Kaina Putoktuna Samilon ge Fibam Faganhana Bahana Minasi Haki Hani Lose Noi Punamanga Shidagi Hel Toyo Hello no Koi to Hagadi she didn't have Siva Hybio Amana Ubuyan Kaidu Tower Day Wakapana Lego Kakura Tower Malay production for book and Kamia one of the Kahari Tadana, Lero, Pashachodum, Navana Pigani, Ben the Pigani, Pashawan Palate, and Honey. Fiction and Poetry Club Manipurna Mahosagum Ngasi December kun mangada Laikhidraba RJ Maide Kining Sing Taurum Ama Pangtokre Manipur Legislative Assembly Museum and
HF All Assembly Campus ngasi nungtil pung taranithoiga minit kuntra taba matamda pangthokkiba ningsting thorum asida Manipur University ki School of Humanities ke hanagi Dan Professor Jungkham Yaswantana Chief Guest amadi Manipuri Department MU ki Associate Professor Dr. Chirom Ras ke Dana Guest of Honor oina sarupyaki Fiction and Poetry Club ki President Thodam Nitrajitna Preside tawkiba thorum asida laikhidraba RJ Maite ki matangda Musugi hanagi President amadi haujikna Kakchung Higher Secondary School ki lecture Khundong Bam Asok Kumarna RJ Maite ki matangda wangangki Thorum asigi manung chana club asina Pongjaba Mapau Kunithoi Suba Ningtham Masing OC Mairana Iba Saireng Lairik Now Puriba Numit Amade Ahmad Hassan gi Saireng Lairik Nangi Ningsing Furasu Haunabi Madungina Mayamda Fondoke Uripok Apunba Lup Amadi Uripok Apunba Nupi Lup na Kutang Jara Henbaki Kongjang Numit Nifuni Sukre Kutang Jara Henba Haujik Fauba Mihat Pa Fadri Mihat Pa Fabiu Haibasida Pamdaba Nupada Ongu Haibaga Chak Manare Ngasi Saruk Yariba Singdi Ayukta Nauremthong Laishram Later Club Maira Paibin Nungtinda Miyathau Committee DIC Maira NG Leirak Tekhelambam Laikai Jingtam Leirak Numidangda Langgol Aying Laikai Club Maira Nasu Saruk Yagani Hairi Mai huralamba miyoi manga fakibaga loinana mai tax thidaba consumer anigi mai kathakre Manipur State Power Distribution Company Limited MSPGCL ge official singna haukiba December kulhumdoida tongan ba mafam singda right chathabada mai khazna thiramdaba consumer ani mai kathakhibaga loinana mai huralaga thalamba IED Division 1 area dagi miyoi ama IED Division 3 area dagi miyoi mari punna miyoi manga fakre hairi makha tana mai lana sizinaramba sing fagatpagi thabak chathaki gani haina MSP DCL gi maikai dagi thadorok cherol amana khangalakli RBS के राष्ट्रीय बाल स्वास्थ्य Kayakram Wangoi Block Imphal West District na sindana ngasi Chajing Konjeng Lekai Cross A Angrawati Center da Center Sege Angang Singi Health Screening Camp ama pangthokre Makata na Health Screening Test asi Angrawati Center Lilong Trading Sector da Konba Angrawati Center Karadasu pangthokre haina RBS ke Medical Officer na Makata na Fongdorakli All Lengoi Jing Football Club ALFC Thobal Moijing Lengoi Jing na sindana ahanba state level 5A state football tournament ngasi deki Lengoi Jing playground da hodokre punna team tara mangana group mari thokna khaidoklaga sanagadoriba tournament adu hodokpaki thoramda retired joint director Sai Social Worker Konsam Michael Singh na atoiba mingthungnet Moijing Gram Panchayat ke chairperson Ayub Khan na thoramabo Laisang Tem Jila Parishad ke Chairman MD Islam amadi Social Worker MM Mir Kuishimna akhanaba mingthung lansing oina sarupyaki tournament asige ngasi sanakiba matchda YSTKM Pabakchau amadi NKFC Moijing anina sanaki match aduda YSTKM Pabakchau na NKFC Moijing bu yamna lakchana goal ani sinoda maithiba piki ngasi nungdil Sunrise Club Kadam Pokpi Kadam Lata Juribam na stindana Sunrise Club playground da team tara nipan na sarupyadana sanariba first
Moirangthem Nabachandra Singh Memorial Open 6A Side Football Tournament Inglisingani Kunmari Kunmangagi ngasi sanakiba ahanba match da SRCK Cross Ena Anada Moi Clubu goal ahum sinoda maithiba piki Anisuba match da YLC Divong Kunona SGPSA Lalpanibu goal manga ahum da maithiba piki Ahum suba mesta UPC na Deshambu goal Mari Amada maithiba piki. Ngasigi mesting asi Ajus Haidar o Biseshona conduct tauki hayengi ahanba mesta Moirangthem brother ga TTU Laisa Bitol ga sanagani Anisuba mesta United brother ga TNLC Dikli ga sanagani ahum suba mesta SRCK Cross B ga SGPSA Cross B ga sanagani Marisuba Mestana Desanga YCC Champanagar ga sanagani Pangthok liba football tournament asi Chingjamai Thongam Lekai da leiba Moirangthem Stallion Singh amade mahaki imung manungna makhoi gi leikhidraba mapabung Moirangthem Nabachandra gi mingda kachaba tournament ni Aroibada Mariba Pau amu hana pijari. Laingak asina people oriented government ama ohena ba hot na dunalakli haina Chief Minister and Balancing na Fondokray. Registration of Birth and Act English lisingamaga chamapan humfumapan asi Indrabadi Manipur gi oina Aadhaar update tawbada reject tawragani haina UIAI na khangalakray. Hanagumna tangdu leitaba lamdam ama oinaba lengak na tongan by agency kayaga warista na hotnari haina Chief Minister and Biden haikray. Hanagi Home Secretary Ekevala Manipur gi Governor oina Rashtrapati Bhavan da official order thoktuna hapkray. Aikoi amung hana kuntaglaroi haiduna UPF na kasar gi leng on the bipata athoba singdai gai khumnaba utna thongni thoram pangthokre. Amade Chief Minister and Biren amasung Education Minister T.H. Basanta Kumara miyamda Christmas ki yafa paujel pirakli. Howziki wena di Mami TV na sanok jaba Prime Time News matang asita lejari miyang pamuka na kanya na bayatang nijari. IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, strict supervision and CCTV surveillance, audio-visual and smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai. Hariba center asida mental health disorder amadi drug addiction gi treatment tawjari. Adom-adom gi ichainaw singsu mathau tarabadi lingsinbirau adom gidamakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlika. Welcome to Millennium School.
paradise for children, where excellence meets opportunity, a place where no child is left out and the pride is in its inclusivity. Our curriculum balances academics with co-curricular activities, nurturing each and every talents to face the future with passion and ease. I am Millennium, the school of this era, guiding minds through the challenges of today and tomorrow. Admission is going on at both the campuses, Sagolbat Salam Lekai and Patsoy Part 4. Join us and feel the difference at Millennium School.